mayambu ahanmaktada warina chonggi maikadigi ikok nona taramna okjari haujik tabirasi aikhoina pujarappu warida sosobigi taratare suba tangka ngasi gi tangka sidana warisina kari kamdoriba mayam punamna wari asi amuk puna taminarasi tabirasi sosobigi taratare suba tangka sosobigi pangodugi matengna mami sami gi saktamado mana kautholaduna khudong thibta taraba nupi do mana kanbiki ahanbada mabu thajaramdaba tarabasu kona thangda magi matik mayai magi matau kayada lekai khuludugi miyosing yamna ngakhi adubu sosobina tawjaba thaba khudimasing se thajadaba manba karem ka thainaba manbagi matau khara yawsida mak wakhal yamanu ngaramde mi ataina mabu phana kana wa haduna khanlosu adumuk wakhal nungaita makse sakhirame kanaguma kharnadi mana tawkiba thabaksing amati mamangda nga phabada mana tawkiba thodokshing adubu uhoba niksing hobasingadi mabu kauduna magi maming sonduna lahori miri adum hayori sosobi pung yalaga magi mayum maigai tamna adum lakhirame yum yorobada sosobi ngaktang mangnagale mangol asida pungodu yanduna mana phamnagale karigum wakhal karasu sosobina khallari kalu ma changi sosobi gi matodu ubada kaidorabano haduna wa hangi adu sosobi thoini hena pakhum karimata pide kaisum tawdi haduna dum hai adugo phamnugale ngaktangi matungda kalu lai sosobina mangladuna pungadu yalaga lediba matawdu ubdadi kaluna manakta phamduna namu kaidorage haduna muko wa hangi matam masidasu sosobi se kaisum tawdi haduna haramnaga magi pungdu puduna magi hanage thampamaduda amukana thamkirame sosobi wakhalase mon teret tara thona khalibani ngasidi yamna ngaklaba thajadaba thodo amakak tholakhirami matam kuina kalugi yumsida sosobina leibse chak chaba matamda kaluma mana nongmata sosobibu udabani charamdai matam hek yobaga naitom tana mase adumak leibani kalubudi magi maramda khangi adubu mama adudi khangdabanina ngasigi numil asida aikoi puna chak chaminagadabani hadun hek wa herakbani masini sosobina matha chariba karamna chaminagani khalu matamda makse kokchawbi karare wado kalusu taribani sosobibu yengduna mana nokmi tawi ngasidi nangna chak chabado phakiba taradana yengba taradana haduna kaluna mangonda nokmi yengduna wa hari sosobisu makoina thongliba sa insang ase mana chade habsi yadabadina karam tawni mamaduna hariba wa oibnina nanthokpa leithokpa sungamdana sosobise wakhal yamna khalli chak chabig matamado yaurare chak puna chaminabada ngasidi kalu sosobiga chaksu pundre tongan thirami aduga hojikti makhoi chak chab hunarami mamar sosobi yengduna chak chaw haduna hai sosobi chagi haduna duma hai aduga chak ti huptre karam tona chagani karam hupkani haduna mase wakhan khalagale mamaduna chasilune karigi ikari bunone asukui buse aiga nongmatasu punna phaminaraga chak chaminade ngasiti chaminagadabani harawna nungaina chawne haduna hai sosobi tofung khangde wakhalla makhalai matontasu mana sole aina chadabasibu karamna chagaduribunune farak tadurida asumna khallaga karigum wakhalla mana sana bahore makhona chak charingai mama adugi tunglomda sosobini yengi aduga yamna thuna mana wa haiba hori wa son hori imau haiba mo kadom duguna khangda wa singase sosobini son hori ush yenguni ai haima asumna son duna mama adugi tunglomda mani yengi mahangna adumna khangson solokka matamaduda mama adusu tunglomda kari leibunu haduri yengi aduga kalusu yengi makhoi haktang ngakjana duna tunglomda kari tholakpuno haduna pakhatpaki mataw amadi yelingeda sosobina asomda magi mahigi matengna magi pukhamda yaramba chaksing sangsing mayeng tahalami manghalami makhoi di khangdabanina kari leibunu haduni yeli sosobisu adumuk thomuloti ish imaibi mo haima asum toroglерами asumna mahagna minute amagi matam hena asumna sologleringay makhoi sungakpadagi kari dorabano haduni yengi ngakting matungadi sosobina mangkre
ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒ ꯃꯍꯥꯛꯁꯦ ꯃꯈꯥ ꯇꯥꯅ ꯆꯥꯛ ꯆꯥꯕ ꯁꯥꯗꯨꯅ ꯅꯣꯟꯊꯔꯛꯏ꯫ ꯃꯃꯥ ꯑꯃꯗꯤ ꯀꯥꯂꯨꯅ ꯂꯩꯊꯣꯔꯛꯇꯨꯅ ꯁꯣꯁꯣꯕꯤꯗ ꯌꯦꯡꯉꯤ꯫ ꯃꯃꯥꯗꯨꯅ ꯄꯥꯈꯠꯇꯨꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯁꯣꯁꯣꯕꯤ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯁꯣꯁꯣꯕꯤꯅ ꯀꯩꯅꯣꯝꯃ ꯎꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯏꯃꯥ ꯈꯣꯏ ꯀꯥꯂꯨ ꯈꯣꯏ ꯆꯥꯛ ꯆꯥꯕꯤꯌꯨ, ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯦ ꯍꯧꯒꯠꯈꯤꯔꯝꯃꯤ꯫ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯄꯨꯈꯝ ꯑꯗꯣ ꯁꯤꯠ-ꯅꯥꯜꯂꯝꯃꯤ꯫ ꯀꯥꯂꯨꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯛꯏ, ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯃꯥꯗꯨꯅ ꯀꯌꯥ ꯊꯨꯅ ꯆꯥꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨꯅꯦ, ꯀꯔꯝ ꯀꯥꯟꯗ ꯍꯧꯈ꯭ꯔꯤꯕꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯉꯛꯄꯒꯤ ꯃꯇꯧ ꯑꯃꯗꯤ ꯌꯦꯡꯉꯤ꯫ ꯀꯥꯂꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯃꯥꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯝꯅ ꯊꯨꯕꯅꯤ, ꯑꯩꯈꯣꯏꯅ ꯑꯁꯣꯝꯗ ꯌꯦꯡꯂꯤꯉꯩ ꯃꯥꯗꯤ ꯀꯤꯠ ꯅꯂꯝꯂꯒꯅꯤ꯫ ꯁꯦ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯁꯤꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕ ꯀꯥꯂꯨꯅ ꯃꯃꯥꯗ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯍꯧꯅꯕ ꯇꯧꯔꯔꯤ꯫ ꯁꯣꯁꯣꯕꯤꯅ ꯑꯁꯣꯝ ꯀꯥꯗ ꯄꯣꯊꯥꯔꯛꯂꯤꯉꯩ ꯀꯥꯂꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯣꯁꯣꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯥꯂꯨ ꯅꯣꯛꯅꯤꯡꯕꯅ ꯈꯝ ꯊꯦꯡꯉꯝꯃꯤ꯫ ꯉꯁꯥꯏ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕ ꯐꯥꯎꯕꯅꯤ꯫ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯁꯣꯁꯣꯕꯤ ꯌꯦꯡꯗꯨꯅ ꯀꯥꯂꯨꯅ ꯍꯥꯏ, ꯅꯪꯒꯤ ꯀꯗꯔ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯕ ꯁꯥꯔꯒ ꯅꯪꯒꯤ ꯃꯍꯩ ꯁꯣꯜꯂꯒ ꯊꯕꯛ ꯇꯧꯕ ꯌꯥꯔꯤꯕꯗꯣ ꯏꯃꯥ ꯑꯁꯤꯕꯨ ꯃꯥꯅ ꯉꯥꯛꯍꯟꯗꯅꯒ ꯇꯧꯏꯅꯦ, ꯑꯉꯛꯄꯅꯤꯍꯦ ꯅꯪꯁꯤꯁꯨ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯁꯣꯕꯤ ꯀꯥꯂꯨꯒꯤ ꯋꯥꯗꯨꯗ ꯀꯔꯤꯃꯇ ꯈꯨꯝꯗꯦ, ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯊꯤꯔꯕ ꯁꯛ ꯑꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯤ ꯌꯦꯡꯂꯒ ꯂꯩ꯫ ꯀꯥꯂꯨꯅ ꯑꯃꯨꯛ ꯍꯥꯏ, ꯅꯪꯅ ꯂꯣꯠꯂꯤꯕꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯈꯪꯂꯛꯄ ꯌꯥꯏ, ꯍꯥꯏꯗꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯁꯣꯁꯣꯕꯤꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄꯒꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ, ꯀꯣꯟꯅ ꯍꯥꯏꯗꯣꯛꯁꯤ, ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ, ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯅ ꯃꯥꯡꯅ ꯊꯠꯂꯒ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯂꯨꯅ ꯌꯥꯝꯅ ꯉꯛꯅ ꯈꯨꯗꯣꯡꯊꯤꯕꯁꯤ? ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯄꯥꯈꯠꯄꯒꯤ ꯃꯇꯧ ꯑꯃꯗ ꯀꯥꯂꯨꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯏꯀꯥꯟ ꯀꯥꯟꯅꯗꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯛ ꯑꯗꯣꯝꯗꯒꯤ ꯃꯤ ꯀꯟꯅ ꯂꯥꯎꯅꯕ ꯆꯦꯟꯅꯕꯁꯦ ꯈꯣꯟꯖꯦꯜ ꯇꯥꯅꯔꯛꯏ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯂꯣꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯋꯥ ꯀꯟꯅ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯁꯦ ꯇꯥꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯀꯥꯂꯨ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯗꯁꯨ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯦꯟꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯃꯩ ꯆꯥꯛꯂꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅ꯫ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯂꯨ ꯑꯃꯗꯤ ꯃꯃꯥ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯁꯣꯁꯣꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯞꯄꯗꯨꯅ ꯍꯥꯏ, ꯏꯃꯨꯡꯗ ꯑꯍꯜ ꯑꯅꯤ ꯂꯩꯔꯤꯕꯅꯤ, ꯑꯍꯜ ꯑꯅꯤ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯤ, ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯛꯂꯦ, ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯇꯩ ꯊꯪꯅꯕꯁꯤꯡꯁꯨ ꯇꯥꯔꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯨꯔꯦ꯫ ꯄꯟꯊꯗꯦ ꯀꯥꯂꯨ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯁꯣꯁꯣꯕꯤꯗ ꯄꯥꯎ ꯑꯁꯤ ꯇꯝꯅꯔꯦ꯫ ꯁꯣꯁꯣꯕꯤꯁꯨ ꯄꯥꯎ ꯑꯗꯨ ꯍꯥꯟꯅꯅ ꯇꯥꯔꯕꯅꯤꯅ ꯃꯥꯁꯨ ꯁꯦꯝ ꯁꯥꯔ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯇꯦꯛꯈꯠꯇꯅ ꯈꯣꯠꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯈꯣꯏꯅ ꯆꯦꯟꯈꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯆꯠꯂꯨ, ꯐꯖꯅ ꯊꯕꯛ ꯇꯧ ꯍꯥꯏꯗꯨꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯌꯨꯝ ꯃꯩ ꯆꯥꯛꯂꯤꯕ ꯃꯐꯝ ꯑꯁꯦ ꯀꯥꯂꯨꯒꯤ ꯌꯨꯝꯗꯒꯤꯗꯤ ꯈꯔ ꯂꯥꯞꯂꯤ, ꯂꯩꯔꯛ 5-6 ꯈꯜꯂꯒ ꯂꯩꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯛꯄꯁꯦ ꯁꯣꯁꯣꯕꯤꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯀꯥꯂꯨꯗ ꯃꯈꯨꯠ ꯁꯝꯅꯅ ꯆꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯁꯦ ꯃꯈꯣꯡꯁꯦ ꯂꯩꯃꯥꯏ ꯊꯦꯡꯕ ꯐꯪꯗꯕꯒꯨꯝ ꯇꯧꯏ, ꯇꯤꯡꯈꯠꯇꯅ ꯄꯥꯏꯕꯅꯤ꯫ ꯀꯥꯂꯨꯁꯨ ꯆꯦꯟꯅ ꯄꯥꯏꯔꯦꯍꯦ, ꯄꯥꯏꯍꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯒꯤ ꯃꯇꯧ ꯑꯃꯗ ꯃꯥꯅ ꯁꯣꯜꯂꯛꯏ꯫ ꯁꯣꯁꯣꯕꯤꯅ ꯃꯤꯒꯤ ꯊꯋꯥꯏ ꯀꯟꯕ ꯆꯠꯄꯅꯤ, ꯅꯍꯥꯛ ꯀꯔꯤꯃꯇ ꯄꯥꯈꯠꯀꯅꯨ, ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠ ꯁꯝꯂꯤ, ꯀꯔꯤꯃꯇ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯤꯡꯈꯠꯇꯅ ꯄꯥꯏꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯣꯔꯦ꯫ ꯄꯥꯏꯕꯗꯨꯁꯨ ꯌꯥꯝꯅ ꯋꯥꯡꯅ パイꯕ ꯅꯠꯇꯦ, ꯂꯩꯃꯥꯏ ꯊꯦꯡꯕ ꯃꯥꯟꯕꯒꯤ ꯃꯇꯧ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕꯒꯤ ꯃꯇꯧ ꯑꯃꯗ ꯄꯥꯏꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯃꯩ ꯆꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯃꯤꯌꯥꯝ ꯑꯃ ꯌꯣꯝꯁꯤꯟꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯕꯥꯜꯇꯤꯜ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯑꯁꯤ ꯀꯟꯗꯨꯅ ꯍꯦꯛꯇ ꯍꯩꯖꯤꯟꯕꯅꯤ, ꯆꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯛ ꯃꯨꯠꯄꯗꯤ ꯉꯝꯗ꯭ꯔꯤ꯫ ꯁꯣꯁꯣꯕꯤꯅ ꯂꯥꯞꯇꯛꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯩꯔꯤꯁꯤꯡꯁꯤ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯄꯗꯤ ꯁꯣꯁꯣꯕꯤꯅ ꯎ ꯐꯪꯉꯤ꯫ ꯀꯥꯂꯨꯅ ꯍꯥꯏ, ꯀꯔꯤ ꯎꯔꯦ? ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯁꯣꯁꯣꯕꯤꯅ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯀꯥꯂꯨꯅ ꯑꯩ ꯆꯪꯒꯦ, ꯑꯩꯁꯨ ꯄꯥꯇ꯭ꯔ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯁꯣꯁꯣꯕꯤꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯄꯟꯊꯔꯕꯗꯤ ꯌꯥꯔꯔꯣꯏ, ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯆꯪꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯐꯨꯠ ꯐꯥꯎꯔꯒ ꯆꯪꯈꯤꯕ ꯃꯇꯝꯗꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅꯤꯅ ꯃꯥꯕꯨ ꯍꯦꯛꯇ ꯌꯥꯜꯂꯒ ꯂꯩꯈꯤꯔꯝꯃꯤ꯫
changkinu angang changnu ne angang changbu yaroi angang changbu yaroi haduna mabu yali matam asida sosobina mabu thadokna ba haduna changna bu honei tung hanna magi mai thong dole thrakte yengdi makhoi amani na mabu kan yali sosobina muk thektuna changna bu honei masidagi tunglomdagi nupa amana sosobigi lukham masida tengkhattana tharaga hey ai khoina ngalbu wasi tadabra mai ne garang garang chalibu matam asida angang na karama changani chalo ne haduna sagal laktuna mabu singthore sosobi tafum khangkidre ya thabak amatang tawbada haranu nungaina tawba phangdabaneba mayam asig minok isa mayam asig minok phum oraga aise adum lebaneba aibu karama changani aibu garamna changani haduna asom nakaldagi amuk mase changna bhone asom nakandasu jap manai mana put hojilakka matamda amana tap yankre tathibo wahi amasu mana tarari angang changbu yade haiba khangdabra karigi nangna phojil changlibano thoro law haduna mabu yalga chingthokre sosobi changbu ngamdre asomdana mairi ase wangna chaktuna sathina chakpa habadu oirabani asom nakandagisu kaluna sosobi thiba hori khudimang se sosobi gi mateng natrabadi kanbang hamloroi habse mana khalakpadagi sosobi thirakpani kona thangda apanba ayatpa mayam adugi marakta sosobi huchinduna chungsingkhirami yanbi yabi yali adubu mangun hadak yalabasu kanamatana mabu phaba ngamdanaba magi mahigi matena adumak changsingkhirami aduga yamna kana chalibu yumudugi mangamda chinsingkhirami mayam ado hekta ngakpana kaino matawi angang ama changkhre haduna atena lawna busiyawi kalusu uribani changribado sosobini haiba mana khange asumna manungna chungsingkhraga ngaktangi matungdadi masapama phina kupsilaga ahallani do mana pamduna amukhana chongthorakpani chongthoraklaga sumang adumakta mase tabani mayam yamsili aduga kupsiliba phi adu haidokku matamda ahallani aduga sosobigu urami sosobibu hanana ubu mi yawkhrabani asidi midinine hadana shona ba hori amasu miri adumak shona ba hokre asidagi manung asida atai mising amata leitrabanina yum asida mayam chalga kallasi haduna hekta magi balting ising asi chai hojikti yum adugi mai chalibado muthana ba honaki alani dugi thawai sosobina kankirami magi thawna phaba picture abasu magi kathokpa kanna matawoduda yengliba amadi mateng pangba yorba mayam aduna sosobi matawu ubada thagatnaki makhoigidi sosobi bu ubada mana tarakpa thabak khudimok sinasidu pelabadi miri haduna dumak lawbani ngasai mangonda yaluba kanaguma singna mawar manene koidi khangdubni yalure as ikai khreda haduna shonab siyawi asumna khanghodana maiho langpok laktuna khudong thibta taraba imungda lehoriba ahalani asina sigadabada leirabado sosobigi mahigi matengna kanbi kirami aduga mayam amatona manaduna honaduna yumai chakpudusu kanbangam kirami sosobina mahi puthokduna asumna kallibani habadi makhoi kanamtana khankide magi thawna phoma tawna kallibani haduna miyoi kharamanadi khanakirami sosobi amadi kalu puna halakminai kalu sosobigi asumna kathopa kanba magi mathawna phoma taw kaya sida adum haraujai nungaijai yum yorakpada mamana yumai chakpudu karam tawre hangamatamda kaluna sosobigi matangda wari kaya matami mahangna khudong thiba taduna imungda yumai chaktuna siragadaba ahalani do sosobina kalli haduna paw harakpada mama do sosobi yengduna nokmi haraujai masinasu loiba natri sosobi amadi kalu kadama khoi aning haktang awa potharaga tomninge matam asida sosobi tumthaba chungya yade mangonda kariguma amana nason pikna sonthanana kawbagi makholase adumak mana tarare masimangna tumthaba yadabadagi mahakse mangase panghaida haibani matamase athenga matam nate nungthingi matamni mana mangase panglengdi lengduna panghaida haibase kaluna maithongse patle thorakku urami madu ubadadi kaluna sosobida hangi kaidore haduna adubu sosobi mamit pangthoktrabasu magi masasi yamna wai haduna pakumpide sosobigi wadu tabada kaluna kari maktorage nangna sadu kari maktorage haduna hai sosobina wa tangangano ai kari guma mata yenge kari guma amata khange haduna mahangna mangado haina pothabi yadu makai kari guma ama khanbagum kari guma amana mabu kobugum adumak tawrari
ꯃꯉꯣꯟꯗ ꯀꯧꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯇꯝ ꯑꯃ ꯂꯨꯀꯦ ꯈꯨꯟꯗ ꯂꯩꯔꯝꯕꯗꯣ ꯂꯨꯀꯦ ꯈꯨꯜ ꯑꯗꯨꯗ ꯃꯥꯅ ꯁꯥꯟꯅꯃꯤꯟꯅꯈꯤꯕ ꯃꯥꯅ ꯄꯨꯟꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯅ ꯃꯁꯥꯗꯨ ꯋꯥꯕ ꯍꯦꯟꯕꯗꯒꯤ ꯃꯍꯥꯛꯅ ꯁꯣꯁꯣꯕꯤꯒꯤ ꯃꯤꯡ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯃꯥꯅ ꯁꯣꯜꯂꯛꯄꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯧꯔꯤꯕ ꯃꯥꯅ ꯁꯣꯜꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯁꯣꯝꯗ ꯁꯣꯁꯣꯕꯤꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯐꯥꯎꯔꯕꯅꯤ ꯏꯊꯤꯜ ꯑꯗꯣ ꯃꯁꯤꯗꯒꯤꯅꯤ ꯃꯍꯥꯛꯅ ꯃꯁꯥꯁꯤ ꯋꯥꯕꯗꯧꯅ ꯄꯣꯊꯥꯕ ꯌꯥꯗꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯕꯁꯦ ꯁꯣꯁꯣꯕꯤ ꯌꯥꯝꯅ ꯊꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯨ ꯎꯕꯗ ꯀꯥꯂꯨ ꯍꯔꯥꯎꯖꯩ ꯀꯥꯂꯨꯅ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯍꯪꯉꯤ ꯁꯣꯁꯣꯕꯤꯅ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯥꯂꯨꯅ ꯀꯗꯥꯏꯗꯅꯣ ꯍꯪꯉꯤ ꯁꯣꯁꯣꯕꯤꯅ ꯊꯦꯡꯂꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯑꯩ ꯂꯥꯛꯀꯗꯕꯁꯨ ꯌꯥꯏ ꯀꯥꯂꯨꯅ ꯆꯠꯂꯨꯕ ꯂꯝꯕꯤꯗꯨ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛꯀ ꯇꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯀꯣꯟꯅ ꯄꯤꯒꯦ ꯏꯃꯥꯗꯁꯨ ꯑꯩꯗꯣ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯅ ꯍꯥꯏꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯂꯥꯛꯇꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛ ꯑꯩꯕꯨꯗꯤ ꯉꯥꯏꯔꯝꯃꯨ ꯑꯩ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯦꯡꯂꯣꯏ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯑꯁꯨꯝꯅ ꯁꯣꯁꯣꯕꯤꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯇꯤ ꯁꯣꯁꯣꯕꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯦ ꯆꯠꯅꯕ ꯁꯦꯝ ꯁꯥꯈꯤꯕꯅꯤ ꯀꯥꯂꯨ ꯁꯣꯁꯣꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯏ ꯃꯍꯥꯛꯅ ꯋꯥꯍꯪ ꯈꯔꯗꯤ ꯍꯪꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯣꯁꯣꯕꯤꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯕꯅꯤ ꯊꯣꯡꯒꯥꯜ ꯃꯆꯤꯟ ꯐꯥꯎꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯃꯤꯟꯅꯔꯛꯄꯅꯤ ꯊꯣꯡꯒꯥꯜ ꯃꯆꯤꯜ ꯑꯗꯨ ꯌꯧꯔꯕꯗ ꯁꯣꯁꯣꯕꯤꯅ ꯑꯥꯗ ꯀꯩꯅꯣꯝꯃ ꯂꯥꯛꯏꯅꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯁꯨ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯨꯕꯅꯤ ꯌꯦꯡꯉꯨꯔꯒ ꯐꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯤ ꯁꯣꯁꯣꯕꯤꯕꯨ ꯀꯥꯂꯨꯅ ꯎꯕ ꯐꯪꯈꯤꯗꯦ ꯃꯥꯡꯈꯤꯔꯝꯃꯤ ꯃꯥꯡꯈꯤꯕꯗꯨ ꯎꯕꯗꯒꯤ ꯀꯥꯂꯨ ꯌꯥꯝꯅ ꯉꯛꯅ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯣꯜꯂꯤ ꯇꯁꯦꯡꯕꯗꯤ ꯁꯣꯁꯣꯕꯤ ꯃꯥꯡꯈꯤꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯁꯥꯌꯣꯟ ꯑꯃꯈꯛ ꯃꯥꯅ ꯑꯣꯟꯈꯤꯕꯅꯤ ꯀꯥꯂꯨꯅ ꯈꯪꯗꯕꯒꯤꯅꯤ ꯁꯥꯌꯣꯟ ꯑꯗꯨ ꯑꯣꯟꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯀꯥꯂꯨꯁꯨ ꯁꯣꯁꯣꯕꯤꯅ ꯃꯥꯡꯈꯤꯕ ꯃꯥꯅ ꯆꯠꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯂꯪꯉꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯁꯣꯁꯣꯕꯤ ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯇꯤ ꯂꯥꯛꯎꯀꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯣꯜꯂꯝꯂꯒ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯏ ꯍꯧꯖꯤꯛꯇꯤ ꯁꯣꯁꯣꯕꯤ ꯈꯨꯜ ꯀꯌꯥ ꯂꯥꯜꯂꯒ ꯂꯥꯛꯄꯗꯨꯅ ꯃꯇꯝ ꯑꯃ ꯃꯥꯒꯤ ꯑꯍꯥꯟꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯨꯟꯗꯥꯐꯝ ꯃꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯂꯨꯀꯦꯒꯤ ꯈꯨꯜ ꯑꯁꯦ ꯌꯧꯁꯤꯜꯂꯛꯂꯤ ꯈꯨꯜ ꯑꯁꯤꯗ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄ ꯃꯥꯅ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯂꯤ ꯃꯥꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯔꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯝꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤ ꯎꯆꯦꯛ ꯋꯥꯌꯥ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯥꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯄꯗꯧꯅ ꯃꯥꯕꯨ ꯀꯧꯔꯕꯗꯧꯅ ꯁꯣꯁꯣꯕꯤꯒꯤ ꯅꯥꯀꯣꯡꯗ ꯑꯗꯨꯃꯛ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯔꯤ ꯑꯀꯣꯏꯕꯕꯨ ꯎꯔꯒ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯝ ꯑꯃ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯆꯠꯂꯝꯕꯁꯤꯡ ꯑꯁꯤꯕꯨ ꯎꯔꯒ ꯁꯣꯁꯣꯕꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯏꯅꯨꯡ ꯅꯨꯡꯁꯤꯗꯕꯗꯧꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯂꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯟꯈꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯅꯨꯡ ꯑꯁꯤꯗ ꯃꯥꯒꯤ ꯁꯛꯇꯝꯅ ꯆꯪꯂꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯎꯅꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯁꯦ ꯁꯣꯁꯣꯕꯤꯅ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯊꯔꯣ ꯃꯥꯂꯣ ꯑꯣꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯀꯥ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯄꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯁꯣꯁꯣꯕꯤꯅ ꯎꯔꯔꯦ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯃꯤꯡꯁꯤ ꯑꯃꯨꯕꯤ ꯀꯧꯏ ꯃꯃꯥꯅ ꯃꯅꯥꯛꯇ ꯐꯝꯂꯔꯤ ꯑꯗꯨꯒ ꯃꯥꯒ ꯁꯥꯟꯅꯃꯤꯟꯅꯕ ꯃꯥꯒ ꯄꯨꯟꯃꯤꯟꯅꯕ ꯃꯥꯟꯅꯕ ꯑꯅꯤ ꯑꯃꯁꯨ ꯃꯅꯥꯛꯇ ꯂꯩꯔꯔꯤ ꯁꯣꯁꯣꯕꯤꯅ ꯎꯅꯥ ꯑꯣꯟꯗꯨꯅ ꯀꯥ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃꯗꯤ ꯃꯥꯅ ꯐꯪꯉꯤ ꯃꯇꯣꯝꯇꯁꯨ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯁꯣꯕꯤꯁꯦ ꯑꯗꯨꯝ ꯁꯣꯜꯂꯤ ꯃꯃꯥꯅꯁꯨ ꯍꯥꯏ ꯂꯥꯛꯀꯅꯤꯅꯦ ꯅꯪꯅ ꯁꯣꯜꯂꯤꯕ ꯁꯣꯁꯣꯕꯤꯗꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯦꯝꯅꯔꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯀꯥ ꯑꯁꯤꯗ ꯁꯣꯁꯣꯕꯤꯅ ꯎꯅꯥ ꯑꯣꯟꯗꯨꯅ ꯂꯥꯛꯄꯁꯤꯒꯤꯗ ꯈꯪꯗꯦ ꯃꯁꯥꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕꯗꯧꯅ ꯍꯔꯥꯎꯖꯕꯗꯧꯅ ꯇꯔꯨ ꯇꯔꯨ ꯃꯥꯒꯤ ꯃꯤꯠꯅ ꯑꯅꯤꯅ ꯄꯥꯡꯗꯨꯅ ꯑꯀꯣꯏꯕꯗ ꯀꯣꯏꯔꯦꯜ ꯂꯦꯗꯨꯅ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅꯁꯨ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯉꯤ ꯃꯃꯥꯅ ꯃꯥꯏꯊꯣꯡꯅ ꯅꯥꯟꯕꯤꯗꯨꯅ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯆꯥꯅꯨꯄꯥ ꯑꯃꯨꯕꯤ ꯑꯗꯨꯅ ꯃꯉꯛ ꯅꯣꯝꯗꯨꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯃꯄꯥꯕꯨꯡ ꯑꯁꯦ ꯆꯪꯁꯤꯜꯂꯛꯏ ꯑꯉꯥꯡꯗꯨꯕꯨ
ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯥꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯎꯅꯥ ꯑꯃꯅ ꯑꯗꯨꯝꯅ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗꯒꯤ ꯋꯥꯔꯤ ꯁꯥꯅ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯎꯅꯥꯗꯣ ꯇꯥꯛ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯎꯅꯥꯗꯣ ꯑꯗꯨꯝ ꯁꯦꯠꯇꯨꯅ ꯋꯥ ꯍꯥꯏꯔꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯎꯅꯥ ꯑꯁꯤꯗꯤ ꯁꯣꯁꯣꯕꯤꯅ ꯑꯣꯜꯂꯤꯕꯅꯤ ꯑꯗꯨꯝꯅ ꯁꯦꯒꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯁꯣꯁꯣꯕꯤꯅ ꯁꯣꯜꯂꯤ ꯁꯦꯒꯥꯏꯌꯨ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯄꯦꯟꯅ ꯁꯦꯒꯥꯏꯌꯨꯕ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯂꯒꯗꯕꯅꯤ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯦ ꯐꯪꯗꯕꯅꯤ ꯁꯦꯒꯥꯏꯌꯨ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯁꯦꯒꯥꯏꯌꯨ ꯑꯁꯨꯝꯅ ꯎꯅꯥꯗꯣ ꯁꯦꯒꯥꯏꯔꯒ ꯋꯥꯔꯤ ꯁꯥꯅ ꯑꯗꯨꯝ ꯋꯥ ꯍꯥꯏꯔꯝꯂꯒ ꯎꯅꯥꯗꯣ ꯃꯄꯥꯟꯂꯣꯝꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯡꯍꯩꯗꯕ ꯁꯤꯕ ꯌꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯁꯦꯒꯥꯏꯔꯕ ꯎꯅꯥꯗꯣ ꯑꯃꯨꯛꯀꯅ ꯇꯝꯃ ꯇꯥꯁꯤꯜꯂꯛꯏ ꯄꯦꯜꯂꯕ꯭ꯔꯥ ꯅꯪ ꯄꯦꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯎꯅꯥ ꯑꯣꯜꯂꯒ ꯃꯥꯅ ꯃꯄꯥꯕꯨꯡ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯁꯣꯜꯂꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ ꯁꯣꯁꯣꯕꯤꯅ ꯇꯞꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯑꯩꯗꯤ ꯑꯇꯣꯞꯄ ꯑꯣꯟꯕꯁꯦ ꯄꯛꯅꯗꯦ ꯅꯨꯡ ꯑꯣꯏꯅ ꯑꯣꯜꯂꯒꯦ ꯅꯨꯡ ꯑꯣꯜꯂꯒ ꯇꯞꯅ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯆꯪꯁꯤꯜꯂꯒꯦ ꯑꯁꯨꯝꯅ ꯅꯨꯡ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯗꯔꯤ ꯃꯄꯥꯟꯂꯣꯝꯗ ꯇꯞꯅ ꯑꯣꯜꯂꯒ ꯃꯥꯁꯦ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥꯁꯤꯗꯗꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯣꯝ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯒꯤ ꯃꯃꯥꯡꯂꯣꯝꯗ ꯍꯨꯏ ꯑꯃꯅꯤꯈꯛ ꯀꯟꯅ ꯈꯣꯡꯅꯔꯛꯏ ꯆꯤꯡꯅꯔꯛꯏ ꯑꯁꯨꯝꯅ ꯀꯟꯅ ꯈꯣꯡꯅꯔꯛꯄ ꯂꯥꯎꯅꯔꯛꯄ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯨꯕꯤ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯍꯨꯏꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯍꯨꯏꯁꯤꯡ ꯑꯗꯣ ꯍꯦꯛꯇ ꯀꯟꯅ ꯈꯣꯡꯗꯨꯅ ꯆꯤꯛꯅꯕꯅꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯅꯥꯛꯇ ꯇꯥꯔꯕ ꯅꯨꯡ ꯑꯃꯈꯛ ꯈꯨꯟꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯁꯨ ꯁꯣꯁꯣꯕꯤꯅ ꯑꯣꯜꯂꯤꯕ ꯅꯨꯡ ꯑꯗꯣ ꯍꯦꯛ ꯇꯥꯔꯨꯔꯦ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯅꯨꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ ꯄꯥꯏꯕ ꯃꯇꯝꯗ ꯁꯣꯁꯣꯕꯤ ꯑꯗꯨꯃꯛ ꯁꯣꯟꯈ꯭ꯔꯦ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯎꯅꯥ ꯑꯣꯜꯂꯦ ꯁꯦꯒꯥꯏ ꯅꯨꯡ ꯑꯣꯜꯂꯦ ꯑꯃꯨꯛ ꯈꯨꯟꯈ꯭ꯔꯦꯅꯦ ꯑꯁ ꯂꯪꯈꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯁꯣꯜꯂꯤ ꯃꯁꯤꯗꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯍꯨꯏ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯂꯥꯛꯇꯨꯅ ꯅꯨꯡ ꯑꯗꯨ ꯀꯟꯅ ꯂꯪꯂꯛꯄꯅꯤ ꯁꯣꯁꯣꯕꯤꯅ ꯂꯪꯉꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯁꯣꯟꯈ꯭ꯔꯕꯅꯤ ꯂꯪꯂꯕꯗꯤ ꯃꯥꯗꯤ ꯄꯥꯟꯗꯕ ꯌꯥꯗꯕꯅꯤꯅ ꯑꯁ ꯍꯨꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯑꯃꯨꯕꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯇꯤꯡꯈꯠꯇꯅ ꯌꯥꯡ ꯊꯦꯛꯇꯨꯅ ꯂꯪꯂꯛꯄ ꯅꯨꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯄꯥꯏꯔꯒ ꯂꯥꯛꯈ꯭ꯔꯦ ꯁꯣꯁꯣꯕꯤꯅ ꯑꯣꯜꯂꯤꯕ ꯑꯣꯏꯕꯅꯤꯅ ꯍꯨꯏ ꯑꯃꯁꯨ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯄꯥꯜꯍꯜꯂꯝꯃꯤ ꯄꯥꯟꯕ ꯃꯇꯝꯗꯤ ꯍꯨꯏ ꯑꯅꯤꯃꯛ ꯇꯤꯡꯈꯠꯇꯅ ꯈꯣꯡꯗꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯁꯣꯁꯣꯕꯤꯁꯨ ꯑꯩꯕꯨ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯇꯧꯐꯝ ꯈꯪꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯕꯁꯦ ꯀꯔꯝꯅ ꯆꯪꯒꯅꯤ ꯑꯩꯕꯨ ꯁꯣꯁꯣꯕꯤꯒꯤ ꯁꯛꯇꯝꯅ ꯆꯪꯁꯤꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯁꯣꯁꯣꯕꯤ ꯈꯟꯖꯥꯟꯅꯔꯤ ꯃꯥꯒꯤ ꯁꯛꯇꯝꯗ ꯆꯪꯂꯨꯕ ꯇꯥꯔꯒꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯕ ꯇꯥꯔꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯥ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯂꯨꯀꯦꯅ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯤꯄꯥꯏꯕ ꯆꯤꯡꯅꯕ ꯂꯩꯕꯅ ꯃꯥꯅ ꯆꯪꯕ ꯉꯝꯗꯕꯅꯤ ꯋꯥꯈꯜ ꯑꯁꯦ 9-10 ꯊꯣꯛꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯁꯣꯟꯖꯔꯤꯕ ꯀꯧꯖꯔꯤꯕꯁꯦ ꯃꯥꯒꯤ ꯑꯋꯥꯕꯁꯤꯗꯤ ꯐꯍꯜꯂꯒꯦ ꯍꯥꯏꯗꯨꯅꯗꯤ ꯁꯣꯁꯣꯕꯤꯅ ꯈꯜꯂꯤꯉꯩ ꯇꯥꯂꯛ ꯇꯟꯖꯥꯁꯤꯗꯅꯤ ꯃꯥꯏꯀꯩ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯜꯂꯕ ꯁꯥꯐꯨ ꯁꯥꯎꯝ ꯑꯃꯈꯛ ꯂꯥꯛꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯆꯤꯟꯂꯣꯝꯗ ꯁꯥꯎꯝ ꯑꯗꯨ ꯎꯕꯗꯗꯤ ꯁꯣꯁꯣꯕꯤꯁꯨ ꯌꯥꯝꯅ ꯉꯛꯅ ꯀꯔꯤ ꯁꯥꯎꯝꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯕꯒ ꯅꯪꯍꯧꯗ꯭ꯔꯦ ꯁꯥꯎꯝ ꯑꯁꯤꯅ ꯍꯦꯛꯇ ꯎꯔꯨꯔꯨ ꯎꯪꯗꯨꯅ ꯅꯨꯡ ꯑꯣꯜꯂꯤꯕ ꯁꯣꯁꯣꯕꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯗꯨꯃꯛ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒ ꯈꯔ ꯂꯥꯞꯅꯕ ꯂꯧꯕꯨꯛ ꯃꯇꯥꯏ ꯑꯃꯗ ꯄꯨꯊꯣꯛꯈꯤꯕꯅꯤ ꯁꯣꯁꯣꯕꯤꯁꯨ ꯀꯜꯂꯕ ꯁꯥꯎꯝ ꯑꯁꯤꯅ ꯄꯨꯕꯗ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯧꯕꯨꯛꯇ ꯇꯥꯔꯔꯦ ꯃꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯃꯅꯥꯛ ꯑꯁꯤꯗ ꯆꯠꯄ ꯇꯧꯗꯦ ꯁꯣꯁꯣꯕꯤ ꯁꯥꯎꯝ ꯑꯁꯤꯅ ꯃꯥꯒꯤ ꯑꯀꯣꯏꯕꯁꯤꯗ ꯀꯟꯅ ꯎꯪꯅꯔꯤ ꯑꯗꯨꯒ ꯅꯨꯡ ꯑꯣꯜꯂꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤꯗꯤ ꯂꯧꯕꯨꯛ ꯑꯁꯤꯗ ꯇꯥꯔꯒ ꯂꯩꯔꯔꯤ ꯁꯥꯎꯝ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯀꯅꯥꯒꯤ ꯁꯥꯎꯝꯅꯣ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯁꯛꯇꯝ ꯑꯃꯈꯛ ꯑꯣꯜꯂꯛꯏ ꯃꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗꯗꯤ ꯁꯣꯁꯣꯕꯤ ꯈꯪꯂꯔꯦ ꯂꯨꯀꯦꯒꯤ ꯅꯥꯛꯇ ꯂꯩꯕ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯁꯥꯔꯣꯏꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯕꯅꯤ ꯁꯣꯁꯣꯕꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯒꯅꯤ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯔꯝꯂꯦ ꯌꯥꯝꯅ ꯁꯥꯊꯤꯔꯝꯂꯦ ꯍꯥꯏꯕꯁꯨ ꯁꯣꯁꯣꯕꯤꯅ ꯈꯪꯉꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤꯗ ꯑꯣꯜꯂꯛꯏ ꯁꯣꯁꯣꯕꯤꯁꯨ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯁꯥꯔꯣꯏ ꯑꯁꯤ ꯃꯆꯤꯜ ꯑꯗꯨ ꯂꯥꯎꯅ ꯀꯥꯗꯨꯅ ꯅꯣꯛꯏ ꯑꯗꯨꯒ ꯁꯣꯁꯣꯕꯤꯕꯨ ꯋꯥꯍꯟꯅꯤꯡꯕ ꯃꯥꯕꯨ ꯂꯥꯛꯅꯅꯤꯡꯕꯅ ꯃꯥꯁꯦ ꯉꯥꯎꯔꯕꯅꯤ ꯆꯣꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯣꯁꯣꯕꯤꯒꯤ ꯀꯜꯂꯕ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯌꯥꯝꯅ ꯂꯥꯏꯅ ꯉꯥꯛꯊꯣꯛꯏ
ꯀꯩꯗꯧꯉꯩꯗ ꯁꯥꯔꯣꯏ ꯑꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯖꯤꯟꯕ ꯉꯝꯗꯦ꯫ ꯁꯥꯔꯣꯏ ꯑꯁꯤꯅ ꯃꯥꯅ ꯉꯝꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯁꯦ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯇꯨꯅ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯏ꯫ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯑꯀꯤꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯁꯨ ꯎꯍꯜꯂꯗꯨꯅ ꯁꯣꯁꯣꯕꯤꯅ ꯍꯦꯟꯅ ꯀꯤꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯆꯔꯕꯁꯨ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯁꯣꯁꯣꯕꯤꯗ ꯁꯥꯔꯣꯏ ꯑꯁꯤꯅ ꯀꯔꯤꯃꯇ ꯍꯥꯏꯖꯤꯟꯕ ꯉꯝꯗꯦ, ꯆꯪꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯥꯔꯣꯏ ꯑꯁꯦ ꯃꯥꯅ ꯂꯥꯛꯅꯕ ꯋꯥꯍꯟꯕ ꯍꯦꯜꯂꯛꯏ꯫ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯥꯔꯣꯏ ꯑꯁꯤꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯃꯥꯏꯊꯤꯕ ꯄꯤꯔꯕꯗꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯦ ꯋꯥꯕꯅ ꯈꯝ ꯊꯦꯡꯉꯤ꯫ ꯁꯣꯁꯣꯕꯤꯅ ꯃꯈꯥꯗ ꯈꯣꯡꯒ꯭ꯔꯥꯏ ꯑꯃꯨꯛ ꯆꯜꯂꯒ ꯐꯝꯒꯅꯤ, ꯑꯗꯨꯒ ꯃꯥꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯃꯥꯒꯤ ꯃꯈꯣꯡꯒꯤ ꯑꯣꯏꯕ ꯃꯍꯤ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯁꯥꯔꯣꯏ ꯑꯁꯦ ꯇꯝꯊꯤꯅ ꯐꯨꯕꯅꯤ, ꯇꯝꯊꯤꯅ ꯂꯥꯛꯅꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯔꯣꯏ ꯑꯁꯦ ꯌꯥꯝꯅ ꯋꯥꯔꯔꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯔꯛꯄꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯥꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯀꯧꯔꯛꯄꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯅꯤꯡꯂꯛꯄꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯐꯝꯊꯗꯨꯅ ꯋꯥꯕꯗ ꯍꯦꯜꯂꯕ ꯁꯥꯔꯣꯏ ꯑꯁꯤꯅ ꯃꯥꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯀꯧꯈꯤꯕꯅꯤ꯫ ꯁꯣꯁꯣꯕꯤꯁꯨ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯅ ꯅꯥꯄꯜ ꯀꯥꯗꯨꯅ ꯃꯥꯅ ꯍꯥꯏꯔꯔꯤ, ꯀꯧ ꯀꯧ, ꯅꯪꯅ ꯀꯧꯅꯤꯡꯕ ꯀꯧ, ꯀꯅꯥ ꯂꯥꯛꯄꯅꯣ, ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ, ꯑꯩꯅ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯁꯣꯁꯣꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯁꯥꯔꯣꯏ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯅ ꯁꯣꯜꯂꯤꯕꯗꯣ ꯁꯣꯁꯣꯕꯤꯅ ꯉꯥꯏꯍꯥꯛꯇꯪ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯁꯣꯁꯣꯕꯤ ꯍꯥꯏꯔꯗꯣ ꯈꯔ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯍꯩꯕꯅꯤꯅ ꯆꯨꯝꯅꯒ ꯂꯦꯞꯂꯒ ꯌꯦꯡꯕ ꯅꯠꯇꯦ꯫ ꯑꯃꯨꯛꯁꯨ ꯖꯨꯕꯥ ꯃꯦꯠꯀꯅꯤ, ꯑꯃꯨꯛꯁꯨ ꯃꯈꯥꯗ ꯎꯠꯊꯔꯒ ꯀꯧꯅꯤ ꯀꯧꯅꯤ, ꯂꯥꯛꯍꯜꯂꯨꯅꯦ ꯂꯥꯛꯍꯜꯂꯨꯅꯦ, ꯐꯨꯅꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ, ꯖꯩꯅꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯣꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯥꯄꯜ ꯀꯥꯗꯨꯅ ꯁꯣꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯨꯡꯂꯣꯝꯗꯒꯤ ꯁꯣꯁꯣꯕꯤꯕꯨ ꯇꯥꯞ ꯐꯥꯈꯤꯕꯅꯤ, ꯇꯥꯞ ꯀꯣꯜꯂꯛꯄꯅꯤ꯫ ꯀꯣꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯣꯕꯤꯅ ꯍꯥꯏ, ꯍꯦꯔꯥ, ꯃꯥꯡꯂꯣꯝꯗꯒꯤ ꯂꯥꯎ, ꯇꯨꯡꯂꯣꯝꯗꯒꯤ ꯐꯥꯔꯛꯀꯅꯨꯗ, ꯇꯨꯡꯂꯣꯝꯗꯒꯤ ꯌꯥꯜꯂꯛꯀꯅꯨꯗ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯍꯦꯛ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯌꯦꯡꯂꯛꯄ ꯃꯇꯝꯗꯤ ꯃꯤꯆꯥꯟꯅꯔꯦ, ꯎꯔꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯁꯣꯁꯣꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯐꯥꯔꯝꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯍꯦꯛ ꯃꯤꯆꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯈꯪꯊꯥ ꯊꯥꯗꯣꯛꯈꯤ, ꯃꯅꯤꯡ ꯍꯟꯗꯨꯅ ꯃꯥꯁꯨ ꯇꯨꯈꯤ꯫ ꯑꯗꯨꯒ ꯁꯣꯁꯣꯕꯤꯁꯨ ꯇꯨꯈꯤꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯉꯛꯅꯔꯤꯕ, ꯀꯔꯤꯒꯤꯗꯃꯛ ꯇꯨꯅꯔꯤꯕ? ꯃꯉꯣꯟꯗ ꯐꯥꯔꯛꯂꯤꯕ, ꯃꯉꯣꯟꯗ ꯌꯥꯜꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯇꯨ ꯆꯣꯝꯕꯤꯅꯤ꯫ ꯑꯗꯨꯒ ꯃꯇꯨ ꯆꯣꯝꯕꯤ ꯑꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯁꯥꯔꯣꯏ ꯑꯁꯤꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯧꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯃꯪ ꯋꯥꯃꯪꯗ ꯁꯥꯟꯅꯗꯨꯅ ꯄꯨꯟꯗꯨꯅ ꯂꯩꯃꯤꯟꯅꯕ ꯃꯇꯨ ꯆꯣꯝꯕꯤ ꯑꯃꯗꯤ ꯁꯣꯁꯣꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯉꯁꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯤꯕ, ꯊꯦꯡꯅꯔꯤꯕ꯫ ꯑꯃꯁꯨ ꯅꯥꯀꯟ ꯅꯥꯀꯟꯅ ꯇꯨꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯁꯣꯕꯤꯅꯁꯨ ꯃꯥꯕꯨ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯧꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯇꯨ ꯆꯣꯝꯕꯤꯁꯨ ꯁꯣꯁꯣꯕꯤꯕꯨ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯒ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯑꯅꯤ ꯑꯁꯦ ꯀꯔꯤꯃꯇ ꯍꯥꯏꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯁꯥꯔꯣꯏ ꯑꯁꯤꯅꯗꯤ ꯃꯇꯨ ꯆꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯃꯥꯕꯨ ꯋꯥꯍꯜꯂꯨ, ꯃꯥꯕꯨ ꯋꯥꯍꯜꯂꯨ, ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯨ ꯆꯣꯝꯕꯤ ꯃꯤꯀꯨꯞꯁꯤꯗ ꯁꯣꯁꯣꯕꯤꯗ ꯀꯔꯤꯃꯇ ꯇꯧꯕ ꯉꯝꯗꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯁꯣꯁꯣꯕꯤꯁꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ꯫